Manipur gi India amasung Myanmar anigi ngamkhei da leiba tongan-tonganba border crossing point nifuhumdoi dagi free movement policy regulate taunaba amadi Assam Rifles ki personnel singna border pass issue Touhannaba Union Home Minister na Manipur gi Chief Secretary da Ayeeba Cherol ama Tharakhre HAIRI Ningsing bayabadi Union Home Ministry na tha asigi tha kharagi mamangda Indo-Myanmar border da chatnaramba free movement regime adu lokthokraba tungda nauhonana leibak ani asigi marakta Assam Rifles na piba pass paiduna kilometer 10 chanthok changjin tauna ba yanaba thorang asi paikhatlakibani Union Home Minister na Tharakpa Cherol adugi matung ina phase 1 amasung phase 2 gi makhada anoba border crossing point kuntra manga su semgalagani hairi Hiram asiga mari lenana strategic expert Indian Army ki retired brigadier BK Khanana hai Union Home Minister na lokhalak liba khongthang asi yamna maru oiba khongthang amani Kanglon chumna border lanthok lanchin Touhannaba asi Myanmar amasung Manipur da leidiba miyam gi marakta leidiba manaba nat amasung chatnabi sing adu share tawhalagani amadi masina Myanmar gi authorities sing bo harau halagani hairi Ministry of Home Affairs ki Border Management Division ki Deputy Secretary Vikas Jailena Kutyek Piduna Manipur ki Chief Secretary da Tharakhre Cherol aduna makha tana hai free movement ki dama pairiba pass asi miyoi amamam gi pass amamam oigani masina amukta kilometer 10 fawba border land sinduna numit 8 ni fawba leiba yabagi ayaba pigani aduga halakpa matamda pass adu amuk deposit toramgadabani hairi